Manipur asi India ke state ama oina democracy chatpa lamdamni isagi right tanba yai haiduna protest tawba matamda hingsa gi thabak tawbiganu haina Manipur police ki IGP Administration K Jayanta na miyamda appeal tawrakli ngasi Manipur police headquarter da pangthokiba pawgi mifam amada IGP K Jayanta na makha taraduna Mahaira Singna Mahai Ningthina Tamba Phangde Haiduna Khongjang Changsinba haibasi yamna maru oi amadi achumba khongjangni adubu haukiba numitni asida changsinba khongjang adudi tonganba mawong amada tawki khongjang changsinba haibasi khongjang adubu luchingliba miyoy adugi makha poli atop mafam kaya da changsinba khongjang singda thokhaningdaba thawdo kaya thoktanaba police na ngak senki adubu wakhal mapung fadriba juvenile oiriba Mahaira Singna khongjang changsinduna Mayumda hanjindana kaithelda ahing yarektuna leibasi yariba makai mama mapa oiba singna sigumba thabak asi tawdanaba hotnabiyu Mahairoi singi oiba khongjang asida mahairoi nataba miyoi kaya yauksilakpada natana tongan mafam kaya dagi miyoi kaya laktuna mahairoi singda insinba tawribasi tawbiganu hawjuk Manipur gi oiriba phibam asina internet thingjinba amadi curfew thamjinbagi thabak chatharibasi Phibam Khara Phagatlakpaga Hangdoknaba Hotnagani hainasu IGP ni makha takhi Imphal the Garang Bazaar Toki Badudi, Paman Kang the Batawan, force Amana, influence Toraga, Adomina Tohonbagun Towe. Other than Garagi do, Tahuidabak, unfortunate, Apoina Sukta Taza the Babonga, Tokre, Adubu, violent Yore, Catapol Sinare, petrol bomb Sinare, Catapolisium Satibukanoni, Machine, Numi Muruzamanamani, Panhom Sadra Paladidum, Sigidoini, meet the Pala, meet Tanguin. Adona Sumbakan say, one of the Tohaning there. Kogi police give me Mayamasu Sway, Nori Kapokotegi. Violent vegetation chida satra angang masa masugi ke rusing se makoi bosi chingchen bosidi tauroisi social media da kai non pimsa ma sidore adugi ke noni kai ne yamna yaming oiba madugi ke no dona kudakta madu sengdok da tarabdi madugi ke no don oirakpa ba result ji kai ne just wildlife ki maina chakhani aidi adugi ke no don phongdoli do agitation is the police action chida na traga security force action chida hojiki marali traba nupi masa ma se victim oibgi mongda karai do ma tawgum tawe Aduna unfounded and confirmed report ma'am. Phagatlakpaga Sina Uhelakpa can do Matangani Hygienist. Aduna Hojiksu Loina Odergi Imphal Manungi can say prohibiting the movement of persons say orders say shoot out the way out of the Gipsy Tobuni. Situation improved Torbatung and the time to time Masigi relaxation Lakani. Aduga Hojiki internet kick and situation improved Tokadi Masanadum Lip Tokini.